Siya ko? Datay din kasi natin. Muy tanto.
ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯀꯌꯥꯝ ꯅꯥꯒꯦ? ꯈꯤꯇꯪ ꯅꯥꯈꯠꯂꯒ ꯌꯥꯝ ꯅꯥꯕ꯭ꯔꯣ? ꯍꯥꯏꯗꯤ ꯌꯦꯇꯨꯝ ꯊꯤꯟꯕꯩꯗꯣ ꯑꯗꯨꯗꯣ ꯈꯛ ꯅꯥꯕ ꯃꯥꯜꯂꯦ. ꯀꯌꯥꯔꯛ ꯅꯥꯒꯦ ꯌꯦꯇꯨꯝ ꯊꯤꯟꯕꯒꯤ? ꯑꯅꯤꯔꯛ. ꯑꯅꯤꯔꯛꯀꯨꯝꯕ? ꯍꯤꯗꯥꯛ ꯆꯪꯕꯗꯨꯗꯤ ꯀꯩꯁꯨ ꯌꯥꯝ ꯅꯥꯕ ꯑꯣꯏꯗꯦꯀꯣ? ꯅꯥꯗꯤ ꯅꯥꯗꯦꯕ ꯑꯗꯣ ꯀꯩꯅꯣꯝꯃ ꯃꯤꯠꯁꯤꯗ ꯊꯝꯃꯛꯄꯒꯤ ꯇꯥꯏꯞꯇ ꯈꯤꯇꯪ ꯐꯣꯔꯁꯇꯣ. ꯁꯣ ꯑꯩꯅ ꯁꯝꯅ ꯍꯪꯅꯤꯡꯉꯤꯁꯤꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯅꯪ ꯌꯥꯝꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯅꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯅꯥꯅꯤ ꯍꯥꯏꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗ ꯌꯧꯕ꯭ꯔꯥ? ꯌꯥꯝ ꯀꯟꯅꯗꯤ ꯅꯥꯗꯦ. ꯌꯥꯝ ꯌꯧꯗꯦꯀꯣ? ꯌꯧꯗꯦ. ꯃꯊꯪ ꯑꯇꯣꯞꯄ ꯃꯤꯅ ꯅꯉꯣꯟꯗ ꯍꯤꯗꯥꯛ ꯀꯥꯞꯄꯁꯦ ꯅꯥꯕ꯭ꯔꯥ ꯍꯪꯉꯗꯤ ꯀꯩ ꯍꯥꯏꯅ ꯈꯨꯝꯅꯤ? ꯅꯥꯗꯦꯗ. ꯁꯨꯝ ꯀꯥꯞꯀꯦꯀꯣ? ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯀꯥꯞꯄꯗꯤꯅꯦ ꯌꯦꯇꯨꯝ ꯊꯤꯟꯕꯒꯤ ꯗꯥꯏꯔꯦꯛꯁꯟ, ꯀꯥꯞꯄꯒꯤ ꯆꯥꯡ, ꯀꯥꯞꯄ ꯁ꯭ꯄꯤꯠ ꯁꯤ ꯃꯌꯥꯝꯁꯦ ꯇꯧꯔꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅꯦ. ꯁꯤꯃꯗꯤ ꯈꯤꯇꯪ ꯐꯥꯎꯔꯝꯒꯅꯤꯀꯣ ꯌꯦꯇꯨꯝ ꯊꯤꯟꯕꯒꯤ. ꯁꯤꯁꯨ ꯅꯥꯔꯦ. ꯍꯧꯖꯤꯛꯇꯤ ꯊꯤꯟꯕ ꯅꯥꯗ꯭ꯔꯦꯀꯣ? ꯅꯥꯗꯦꯀꯣ? ꯅꯥꯗꯦ. ꯅꯥꯗꯦꯀꯣ? ꯅꯥꯗꯦ. ꯊꯤꯟꯕ ꯅꯥꯕ꯭ꯔꯥ? ꯈꯪꯗꯦꯀꯣ? ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯐꯥꯎꯕ ꯌꯥꯏ. ꯐꯥꯎꯕ꯭ꯔꯥ ꯀꯩꯁꯨ ꯐꯥꯎꯗꯕ꯭ꯔꯥ? ꯈꯤꯇꯪ ꯐꯥꯎ. ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ꯭ꯔꯥ? ꯀꯤꯅꯤꯡꯉꯥꯏ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯕ꯭ꯔꯥ? ꯑꯣꯏꯗꯦꯀꯣ? ꯑꯣꯏꯗꯦ. ꯍꯣꯔꯦꯟ ꯑꯣꯄꯔꯦꯁꯟ ꯃꯇꯝꯗ ꯃꯅꯨꯡꯗ ꯗꯤꯄꯔ ꯂꯦꯌꯔ ꯆꯪꯕ ꯀꯥꯟꯗ ꯑꯩꯅ ꯅꯥꯅꯤ ꯈꯟꯕꯗꯨꯗꯤ ꯍꯣꯔꯦꯟꯁꯨ ꯀꯥꯞꯀꯅꯤꯀꯣ? ꯑꯗꯨꯝ ꯊꯤꯟꯕ ꯈꯣꯠꯄ ꯀꯩꯁꯨ ꯐꯥꯎꯔꯣꯏ. ꯑꯣꯜꯔꯦꯗꯤ ꯄꯪꯊꯈ꯭ꯔꯕ ꯃꯐꯝꯅꯤꯅ. ꯀꯩꯒꯨꯝꯕ ꯅꯪꯅ ꯅꯥꯕ ꯐꯥꯔꯕꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯉꯥꯏꯍꯥꯛꯇꯪ ꯃꯆꯦꯠ ꯑꯃ ꯐꯥꯎꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ? ꯁꯦꯀꯦꯟ ꯑꯃꯒꯤ ꯕꯤꯀꯣꯁ ꯍꯣꯡꯉꯒ ꯃꯐꯝꯁꯦ ꯁꯨꯝ ꯁꯦꯝ ꯄ꯭लेꯁꯇ ꯅꯥꯔꯦ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯇꯧꯗꯣꯏ ꯅꯠꯇꯦ ꯑꯣꯄꯔꯦꯁꯟꯁꯦ ꯀꯣ? ꯑꯗꯨꯅ ꯑꯩꯅ ꯄꯥꯏꯔꯨꯕꯗ ꯅꯥꯕ ꯐꯥꯎꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯇꯁꯦꯡꯅ ꯌꯥꯝ ꯅꯥꯕ ꯈꯥꯡꯕ ꯉꯝꯃꯣꯏꯗꯕ ꯌꯥꯝ ꯗꯤꯁꯀꯝꯐꯣꯔꯠ ꯑꯣꯏꯔꯗꯤ ꯍꯥꯏꯔꯛꯑꯣ. ꯍꯤꯗꯥꯛ ꯑꯗꯨꯝ ꯀꯥꯞꯄ ꯌꯥꯏꯀꯣ?
나의 장지 넘버 레이팅 넘비는 렌즈는 양 나도 제로는 좀 나도 그냥 hidak kaapa siya. 0 to 10 da 2, 3 ยังไงต้องดีไอ้ที่คิดตั้งแต่ไอ้ที่เราก็ต้องน่าคิดเรียบ 양 파래 미니 컬러 있을 거 이거 뭐가 막 이펙트 받은 락 너